Ngarang nungthil pung anirom tabada Kaksing Police Station gi manung chenba sora maning lekaida thokiba thodok ama miyamna arambai tengol na sel gi demand toba lakpada nomai kapthorakpada misi mina thokre haina manipur gi mafam kayada sandok nakhiba wafam adu aranba pauni arambai tengol na sora khunda ngasi fawda sel gi demand torakiba amasung makal amatagi pamdaba thavak thoram sing chatharakiba mamangda su leide hauzik su leide haina Palel Jira Parisat ki member MD Nazimuddin na Fongdorakle ngarang sora maning lekai da pangthokiba paumi singawnaba amada Nazimuddin na makhat tanahai sora maning lekai da drug yoli yonde habi wahauda laivaktiva thodok macha amakhak thokibani thokiba thodok aduda arambai tengol ga karigumba hiram amatada mari leinade wakal tana haudaba kharadagi laivaktiva thodok amakhak thokibani sora khungi luchingba singamadi club organization gi miyoi sing yauna matungda asigumba thodok asi amuk khanna thokandana ba honna minana ba punna wakal taminare hainasu fongdorake sora amasung palel gp gi pradhan ani md mukimuddin amasung md badur rahman yauna paumi sigona ba aduda thokiba thodok aduda haktheng nana chenabani haiba sora maning lekai dagi thoibi mapuroiba anwar koba nupi amana fongdorakpada sakhangdaba misi mioi kharana nisa chaba mioi ama puraktuna aigi dukan dagi drug lawi haiduna drug sing kadai da lei puthorogu haina hairabadagi aina aidi drug yonde haibada lakliba mioi sing aduga aiga khon kankhat naraki amasung ningai sangdanaki maduda manak nakpada leramba lekai gi mioi sing changsilaktuna thokaningdaba thodok adu thokibani asugumba thodok asi matung dasu thokan biganu haina fongdorakli Nasi thodok asi sakhangdaba mioi khara lahaga drug saba ma pharaga ai dukan da buzalakpani makoina ai di drug yon bani drug puthohu haina haibada ai di drug yonde ai di yon banate noina ai gonda puthohu hai pasi ai di khangde haibadagi khara ukhatnaki mioi asiga saugatnarakpadagi laikai mayamga ukhaningdaba thodok ama thoki Wirin ballam phai soragi manungda thokiba thodok asida kanagumana arambai gi bin sijenaba aduga tonganba propaganda remark kya thoktuna tangi ukhanaba thoki aduga hojiki ekoi bhab punna taminare haiba thodok asida akoigi arambai gi timna isrinau singna soragi area da karigumba makhal amatagi sel gi demand tawba natragana karigumba amagi ayana pan piki basi mamang da suyau kiti hoji suyau kiti masida akoigi iramda masda leriba praja section punamakna haiba akoigi sel haiba lakpani natragana adu tawba lakpani haibasi madu totally aran bani maduda miyamna lamna lobiganu amadi thajabiganu lairiba soragi local leaders sing amadi lairiba akoigi tongan ba club organization sing thaminaraga punamak bhab taminaraba matungda hairiba wafam asida karisu leramde aduga fattaba natragana thohaningdaba natragana misi mina yawba thodo karima thokide haiba wafam asi akoi soragi local leaders sing praja section punamakna miyamda masigi sengdok jaba warol asi thamjari